Manipur ki tourism sector sakhana bohna bada Loktak Pat homestay salary pasingnaso asoba thawdang lori haina ina masida impact news ki akhana pa pawdam ama Manipur ki tourism sector sakhona bohna bada Loktak Pat homestay salary singna asoba thawdang lori habada hamam thokloi state asida langkoiba singi khwaidi pukning singsinga oiba mafam singi manungda Loktak Pat su ama oibana langkoiba singna pat asi fajab saktam yengna widamak lep leitana laknari loinana Loktak Pat ki phungdi mathakta saba homestay singna pat asi yengba lakpa langkoiba singi pukning hena singsinfam oiri Loktak Pat homestay salaiba hawizam Arun Kumar koba mio emana impact news ta phongdoropada state ki tourism sakhona bohna bada homestay salary ba amdi homestay salaina bohna bada puna thok tomine mio singna aso thodang lori lengang na su homestay salary singi akhanaba fan pitharabadi tourism sector asi hena sakhot amada acho mating oigini habi thajaba phongdorokli koina tourism promote tawjabani tourism department amadi Manipur government India government gi makedagi ekoida funding oisnu karimo mating khara pibiragadi hena promote tawungamgani habi okhal jinga ai haidati Loktak Pat ki fajaba yengba lakpa langkoiba singna ngahek pothaningu matamda pothafam ama piba ngamna wi pandamda homestay si salaiba hokhiuni hainasu hobijam Arun Kumar na makatana phongdoroki homestay asida laifam chafung gi khudong saba pibada natana Loktak Pat ki mohsai fajaba saktam kahendana thamnabasu homestay salaiba singna honari adubu kanagumba langkoiba singi marakta wakal khanthaba watpa yawbadagi plastic na singba mona kai sing ahum sadan langthoknamasu yawdam natte manamsina langkoiba singna porakpa plastic folam amadi amona kai sing sana langthok pinabasu homestay salaiba singi makedagi apel torokli tourism kanda lamko balakpada apabaji yawi phatabaji yawi tabudabu koi Loktak se clean oina thamdragadi nuai tabudagi koi dustbin marang kaina dum thami garbage marang kain thami mafam jana sizna biramo foreigners sing lakho tamda makoina ising bottle ma thakpa matamda bottle je pisapina thopchela masai bag thapa pui garbage le from dum pui thambagi haina bi malai adu koi local tourism ayamana madugi haina bisi irei leitabadongna toy masim tangde ai wakhan nuai jade homestay asida lainabagi online gi kuthangda mangjongna book tawkhiba langkoiba singna Loktak lairami lampakki hidhangpham phawba lakla matungda motorboat sinaduna masa masana leigedaba homestay phawba thilli Loktak ima homestay ko ba amada lairamba local tourist khara gi impact news ki banabada akoina phongdorpung matungina local tourist sing yauna Loktak Pat ki fajaba saktam asi paktakna namiyam da khangan bangam labadi Loktak Pat asi malami thakta tourist singi hotspot amok em ngoni habi thajaba phongdorki world class level da pukat pase yamna yai khoi local tourist hai tare iramdam irei cha khoi mayam changdana publicity si mayam darkar lei haina khale sigi phajaba se mayam pumna paktakna na khanghanba amadi mayam gi pukning singchenba maduna hana maruni khal khoi lam sigi khoi gi yamba singna su yam mating phajal pangbi ri gwa habadi akoina thengna yawraga su moina phajana guide to thinbi dana khoi homestay sida nungaina leinami damakta koi sindi bo me amjina Loktak Pat ki fajabasidi sangdaningai learoi sing hairgadi Manipur da su mayamna leiba mi puno uba phangdaroidaba saktam amakak ayukta ubagi saktam amakak phangi Pat asigi mausagi fajaba saktam kahendana thamnawa langkoiba sing amadi homestay da leiba lakpa singna pat asigi akoibada mafam sadana plastic bottle amadi amor kai sing langthopi haina bi thadok matamda pat asigi mausagi saktam adu ngakna thamungangani haina tourism na sumya da appeal torki Loktak ki kanoje fajabaje plastic waste mayam khara tasanba haidi moina di manage to gazu haidi laiba visitor gaijina gyan ta da haidora chegai ko kai ba dum ui as a tourist hoina ai hygienic badi sugumba adi litter solid waste mayam jidi authority ama thangna dum manage to ya ba pot na te si isa isa na gyan ta ba amju taka le na khale Manipur ki tourism sector sakhona honabada Loktak Pat homestay hanglo singsu aso thang lori homestay salary singsu tourism sector si promote tonanaba Loktak Pat ki ai thakta ton mafam singda homestay thamduna langkoiba sing mafam sida yarek handuna tourism promote ton hana prosung thangri adubo langa ki makedagi tongamna funding na jung pidaduna haibu homestay salary sing asi hena promote torgadi tourism sector si hena sakhot ngongani habsi thajawni loina haibu homestay sing asida lakpa tourist sing asu Loktak Pat ki mausabe fajaba sing laktuna kahendra thamna honabada aso thong lohoni haina homestay salary sing makedagi phongdorokle impact news dong problem se balak problem impact news Loktak Pat